ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯑꯄꯪꯕꯕꯨ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯄꯪꯕꯕꯨ ꯀꯧꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯆꯔꯛꯇꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯥꯅ ꯈꯔ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯩꯅ ꯂꯨꯅ ꯇꯧꯗꯨꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯃꯃꯥꯟꯅꯕ ꯃꯔꯛꯇ ꯇꯤꯜꯍꯟꯗꯅ ꯊꯝꯂꯛꯄꯅ ꯃꯍꯥꯛ ꯁꯤꯡꯕ ꯋꯥꯠꯂꯦ꯫ ꯃꯤꯅ ꯉꯥꯡꯅꯕ ꯁꯛꯅꯕ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯏꯆꯥ ꯂꯨꯅ ꯇꯧꯔꯨꯕꯗꯒꯤ ꯏꯆꯥꯒꯤ ꯃꯥꯡꯅꯅꯕꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯄꯪꯕ ꯃꯤꯒꯤ ꯃꯤꯔꯛ ꯇꯤꯟꯗꯕ ꯃꯤꯅ ꯅꯣꯛꯅꯅꯤꯡꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯁꯤꯡꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯒꯗꯒꯦ ꯈꯟꯗꯨꯅ ꯃꯄꯨꯅꯤꯡ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯅꯣꯡꯃ ꯃꯃꯥꯁꯤꯅ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯒꯨꯔꯨ ꯑꯃꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯈꯔꯗꯪ ꯇꯝꯗ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯅꯊ꯭ꯋꯥꯏꯅ ꯄꯥꯝꯖꯕ ꯑꯁꯤꯡꯕ ꯒꯨꯔꯨ ꯑꯃꯇꯪ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯒꯨꯔꯨꯒꯤ ꯃꯐꯝꯗꯒꯤ ꯑꯁꯤꯡꯕ ꯒ꯭ꯌꯥꯟ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ "ꯏꯃꯥꯅ ꯑꯩꯕꯨ ꯒꯨꯔꯨ ꯊꯤꯗꯨꯅ ꯏꯍꯩ ꯇꯝꯖꯔꯨꯔꯣ ꯇꯥꯛꯄꯤꯔꯕꯅꯤꯅ ꯑꯩꯍꯥꯛ ꯒꯨꯔꯨ ꯑꯐꯕ ꯊꯤꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯛꯄꯤꯕ ꯉꯝꯕ ꯀꯔꯝꯕ ꯒꯨꯔꯨ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯍꯪꯖꯔꯕꯗ ꯃꯤꯁꯤꯡꯗꯨꯅ ꯑꯄꯪꯕ ꯃꯥꯕꯨ ꯎꯔꯒ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯇꯥꯛꯄꯤꯗ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯑꯐꯕ ꯒ꯭ꯌꯥꯟ ꯂꯩꯕ ꯒꯨꯔꯨ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯩꯒꯤ ꯋꯥꯗꯨꯗ ꯅꯣꯛꯅꯔꯤꯕ ꯑꯁꯤꯕꯨ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯣꯏꯔꯕ ꯖꯥꯠꯂꯥ? ꯁꯣꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯍꯥꯏꯅ ꯍꯪꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯇꯨꯃꯤꯟꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯎꯊꯛ ꯑꯗꯨꯗ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯕ ꯎꯆꯦꯛ ꯑꯃ ꯇꯣꯡꯗꯨꯅ ꯂꯩ꯫ ꯃꯥꯅ ꯋꯥꯈꯜ ꯊꯣꯛꯇꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯎꯆꯦꯛ ꯑꯁꯤ ꯈꯣꯡꯂꯛꯂꯦ꯫ ꯎꯆꯦꯛ ꯑꯁꯤꯅ ꯈꯣꯡꯂꯤꯕ ꯑꯁꯤꯒꯤ ꯃꯔꯣꯟ ꯑꯁꯤ ꯑꯁꯤꯃꯅꯤ ꯍꯥꯏꯕ ꯃꯥꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯈꯣꯡꯂꯤꯕ ꯑꯗꯨꯒ ꯍꯥꯏꯔꯨꯕ ꯈꯜꯂꯨꯕꯒ ꯏꯆꯥ ꯆꯥꯅꯩ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ? ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯔꯕꯁꯨ ꯆꯥꯅꯩ, ꯁꯥꯃꯨꯀꯣꯟ ꯕꯥꯃꯣꯟ ꯍꯥꯏꯔꯕꯁꯨ ꯆꯥꯅꯩ꯫ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯗ ꯃꯥꯅ ꯈꯣꯡꯂꯤꯕ ꯑꯁꯤ ꯍꯦꯛꯇ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯄꯪꯕꯕꯨ ꯍꯥꯏꯔꯕꯁꯨ ꯆꯥꯅꯩ, ꯌꯣꯛꯈꯣꯛ ꯇꯦꯡꯈꯣꯛ ꯍꯥꯏꯔꯕꯁꯨ ꯆꯥꯅꯩ꯫ ꯑꯩꯅ ꯒꯨꯔꯨ ꯊꯤꯕ ꯑꯁꯤꯗ ꯃꯥꯅ ꯑꯄꯪꯕ ꯅꯪꯅ ꯒꯨꯔꯨ ꯊꯤꯔꯤꯕꯗꯨ ꯌꯣꯛꯈꯣꯛ ꯆꯥꯒꯅꯤ ꯍꯥꯏꯔꯤꯕ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯅꯪꯒꯨꯝꯕ ꯎꯆꯦꯛꯅ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯍꯥꯏꯗꯨꯅ ꯆꯩꯕꯒ ꯁꯥꯔꯤ, ꯅꯪꯗꯨꯝ ꯅꯊ꯭ꯋꯥꯏ ꯂꯧꯔꯒꯦ ꯈꯟꯗꯨꯅ ꯂꯩꯇꯨꯝ ꯐꯛꯇꯨꯅ ꯊꯥꯔꯦ꯫ ꯎꯆꯦꯛꯇꯨ ꯄꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯁꯥꯎꯔꯗꯨꯅ ꯎꯆꯦꯛꯅ ꯄꯥꯏꯈꯤꯕ ꯃꯥꯏꯀꯩꯗ ꯇꯥꯟꯅꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯎꯈꯥ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯦ꯫ ꯎꯆꯦꯛ ꯑꯗꯨ ꯈꯔ ꯂꯥꯞꯇꯛꯅ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯈꯣꯡꯂꯛꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯑꯄꯪꯕ ꯃꯉꯣꯟꯗ ꯆꯩꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯋꯥꯕ ꯈꯪꯗꯅ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯎꯆꯦꯛꯅ ꯈꯣꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤꯕꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯕꯨ ꯈꯪꯂꯝꯂꯣꯏ ꯍꯥꯏꯗꯨꯅ ꯆꯩꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅꯁꯨ ꯑꯩꯕꯨ ꯑꯄꯪꯕꯕꯨ ꯍꯥꯏꯗꯨꯅ ꯆꯩꯖꯕ ꯁꯥꯔꯤ꯫ ꯅꯪꯕꯨ ꯍꯦꯛ ꯍꯥꯠꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯍꯥꯛ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈ꯭ꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠꯇ ꯂꯩꯇꯨꯝ パꯏꯗꯨꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯇꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯎꯆꯦꯛ ꯑꯁꯤꯅ ꯈꯔ ꯄꯥꯏꯔꯒ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯈꯣꯡꯂꯛꯏ꯫ ꯑꯄꯪ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯂꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯆꯩꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯥꯕ ꯊꯛꯄ ꯈꯪꯗꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ꯫ ꯑꯗꯨꯅ ꯃꯥꯅ ꯈꯜꯂꯤ, ꯄꯤꯛꯈ꯭ꯔꯕ ꯎꯆꯦꯛ ꯃꯆꯥ ꯑꯁꯤꯅ ꯐꯥꯎꯕ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯆꯩꯖꯕ ꯁꯥꯔꯤ꯫ ꯑꯗꯨꯅꯗꯤ ꯏꯃꯥꯟꯅꯕ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯕꯦꯚꯥꯔ ꯇꯧꯕꯤꯔꯔꯣꯏ꯫
Nahak hatrabadi aigi mingchat mangba tare khanduna mahak mayumda hangani khangdana tingong kangong usek asibu hanaba asongba urak aduda leire. Usekna honglakpa yengduna lumduna leirakpana mahak sak yamna lamlakhi. Mana khali aina usek tanaba sida saksu yamna lamle. Kari saraga mabu phaba ngamnaba honagadage khanduna apangna leiringaida manak aduda hayit pambi ama makhong mayada yamna ningthina panba thengnari. Apang madu uraga masibu shaba yaba oiramgadra saduna yenge khanduna mahak hayit amunba khara hektuna sare. Manak aduda haibong pambi phajaba chawa amasu haibong mayam ama palibadusu ure. Mana hayitu saraba matungda haibong adusu amuk hektuna sare. Yamna haure. Adubu haibong sabada haibong manung aduda tumit mayam ama yauramkhi. Madu uraga apangna karino hayasigi manungda ahobasu yaudana tumit mayam ama yauriba sibu. Hayasi makhoyi oibatai. Aina saklamduna makhoi mapu taktana aina sarure. Aduna makhoi mayamna aibu sauduna manung asida aibu sadana ba haiduna leiribo oire. Aihak makhoyi mafamda lankre. Asum khanduna haibong manungda yauriba tumit sing aduda khurumle. Mana sumna hairakhi. Tabiu hayasi aidi nakhoi gini haiba khangdabana sak lamba khangba ngamdabadagi aina nakhoi bu tahaudana sathoklure. Maduda nakhoina aibu sauraduna manungda khongmi lanmi mayam loinaduna nakhoi mayam leiramle. Aibu saubiganu aihak haisaduna usi asi phataba yadabani. Nakhoigi nafamda aina sangjari haiduna apangna haibong manungda yauriba tumit sing aduda makhong tingthokduna khurumjare. Matamaduda anakpa usa amada tingong kangong kobu usengna amuk khonglakle. Usek aduna khonglakpaduda apangna aina tauriba asida mana aibu nongnaduna serekpa sari. Masigi usek asi onthokna usitkidreda. Aihak thabak amata ningthina pangthokpa ngamloidori. Mahakpu hatrabadi mana sairiba pumnamaksi tariba sa usek singsina aibu karini hainakhigani. Aigi thawai asi laifam khangdi. Nangbu hatriba phawba ayyumda hanjan khararoi khanduna haibongda hurumlambadagi phuk hawgalaga makutta laitum paiduna useki khongliba mafamdu tamna tuminna lagle. Mahakna laitum aduna tingong kangong kobu usekpu palasinu haina laitum adu kanna langlakle. Usek adu paiduna satkre. Mahak mathwa yamna nungairamdi. Asumna apang asina usek asi hanaba honaduna leirakpa asi matam kuirakle. Mahak haujikti sak sadabagi awaba leiraktre. Bon aduda panba uhai laphoi saduna mana asumna leirakpana nongmadi yong ikai thibi haibadu ama mana uhai thiba chatpada thengnare. Yong adu apangna ubada mahakna khali. Masina karam tawbajano. Mahak mi sumali aduga makhong mari pali. Makhoi asina karamba mi makhalno khanduna munna yengduna lei. Yong aduna su mabu ubada aidi shakthibini khanduna makhut aduna mamai khumduna leikhre. Maduda apang aduna yonggi manakta karisu thausadana sangsilaktuna hairakhi. Nangdi asongba bon asida nathanta matau karamna leiriba. Nangbu nathanta leiba nungaibra haina thausadana sangsilakpa adu yongna uraduna uthakta chengkhatkre. Apangna hairakhi. Ainadi nangbu nathanta matau karamna leiribano kari saduna hinglibano hairaga nangna aibu thausadana usittana pakhum amata pidana uthaktaka kaduna leiba sai. Aibu usittabasi usi asita natana nangna su aibu usitti. Asum khanduna makutta pairiba laitum aduna yongda thare. Maduda yong adu sauraduna maya khigatuna mamit khapsilakle. Yong aduna tauriba maung adu uraga apangna nangdi aina laitumna tharaga saugadra hairaga namit misi khatuna aibu yengduna noktuna leiriba. Nangi naong asidi
ꯑꯩꯗꯤ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯩꯍꯥꯛ ꯅꯪꯅ ꯑꯗꯨꯝꯅ ꯁꯥꯎꯔꯝꯂꯣꯏ ꯈꯪꯗꯕꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯇꯨꯝ ꯊꯥꯔꯨꯔꯦ꯫ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯂꯩꯇꯨꯝ ꯊꯥꯔꯔꯣꯏ꯫ ꯅꯪ ꯑꯩ ꯃꯔꯨꯞ ꯁꯥꯟꯅꯔꯁꯤ, ꯁꯥꯎꯅꯔꯒꯨꯝꯁꯤ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯌꯣꯡ ꯑꯗꯨ ꯃꯤꯔꯣꯟ ꯊꯣꯛꯇ꯭ꯔꯕꯁꯨ ꯇꯧꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯥꯕꯨ ꯀꯔꯤꯁꯨ ꯇꯧꯕꯤꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯎꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯑꯄꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯄꯪ ꯑꯗꯨꯅ ꯊꯧꯁꯥꯗꯅ ꯌꯣꯡ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯃꯈꯨꯠꯅ ꯅꯥꯟꯕꯤꯔꯗꯨꯅ ꯑꯩꯗꯤ ꯅꯪꯕꯨ ꯁꯥꯎꯅꯤꯡꯂꯨꯔꯦ, ꯅꯍꯥꯛ ꯁꯥꯎꯔꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯃꯁꯥꯗꯨ ꯅꯥꯟꯊꯣꯛꯄꯤꯔꯛꯈꯤ꯫ ꯌꯣꯡ ꯑꯗꯨꯁꯨ ꯃꯥꯕꯨ ꯆꯥꯟꯕꯤꯔꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯕꯒꯤ ꯃꯑꯣꯡ ꯎꯠꯂꯦ꯫ ꯑꯄꯪꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯍꯥꯠꯄ ꯉꯝꯗꯅ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯅꯪ ꯑꯩ ꯆꯪꯗꯨꯅ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯌꯣꯡ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯌꯣꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡꯅ ꯈꯣꯡꯂꯛꯄꯒ ꯑꯄꯪꯅ ꯂꯩꯇꯨꯝ ꯄꯥꯏꯔꯒ ꯇꯥꯟꯅꯔꯤꯕꯗꯨ ꯌꯣꯡ ꯑꯗꯨꯅ ꯈꯪꯂꯛꯂꯦ꯫ ꯌꯣꯡ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯎꯆꯦꯛ ꯑꯁꯤ ꯐꯥꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯎꯆꯦꯛ ꯑꯗꯨꯕꯨ ꯐꯥꯅꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯕ ꯎꯆꯦꯛꯄꯨ ꯈꯣꯡꯕ ꯇꯥꯕ ꯃꯐꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯁꯥ ꯇꯥꯟꯕ ꯃꯤꯁꯤꯡꯅ ꯁꯥ ꯐꯥꯅꯕꯒꯤꯗꯃꯛ ꯊꯥꯛꯂꯝꯕ ꯂꯥꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯆꯦꯛꯅ ꯑꯄꯪꯕꯕꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯕ ꯎꯆꯦꯛꯅ ꯈꯣꯡꯂꯤꯕ ꯃꯔꯣꯟ ꯑꯗꯨꯗꯤ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯔꯣꯟꯅ ꯍꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯑꯄꯪꯕꯕꯨꯅ ꯃꯥꯅ ꯈꯣꯡꯂꯤꯕ ꯑꯗꯨ ꯑꯄꯪꯕꯕꯨ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯂꯥꯡ ꯊꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯎꯁꯥꯗ ꯇꯣꯡꯂꯗꯨꯅ ꯈꯣꯡꯂꯛꯂꯦ꯫ ꯃꯗꯨꯗ ꯑꯄꯪꯅ ꯃꯈꯨꯠꯇ ꯂꯩꯇꯨꯝ ꯄꯥꯏꯔꯗꯨꯅ ꯎꯆꯦꯛ ꯍꯥꯠꯅꯕ ꯆꯠꯂꯤꯕ ꯑꯗꯨꯗ ꯌꯣꯡ ꯑꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯎ ꯑꯗꯨꯗ ꯃꯅꯤꯟ ꯅꯥꯏꯍꯟꯗꯅ ꯀꯥꯈꯠꯂꯛꯂꯦ꯫ ꯌꯣꯡ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯐꯥꯅꯕ ꯃꯥꯅ ꯇꯣꯡꯂꯤꯕ ꯎꯁꯥ ꯇꯝꯅ ꯀꯟꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯎꯆꯦꯛꯅ ꯇꯣꯡꯂꯤꯕ ꯑꯀꯪꯕ ꯎꯁꯥ ꯑꯗꯨ ꯌꯣꯡꯅ ꯇꯥꯞ ꯄꯥꯏꯕꯗ ꯎꯆꯦꯛꯇꯤ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯌꯣꯡ ꯑꯗꯨ ꯊꯥꯛꯂꯤꯕ ꯂꯥꯡꯗ ꯎꯁꯥ ꯑꯀꯪꯕ ꯑꯗꯨꯒ ꯀꯣꯟꯅꯅ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯌꯣꯡ ꯑꯗꯨ ꯂꯥꯡꯂꯩꯅ ꯊꯨꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯌꯣꯡ ꯑꯗꯨꯅ ꯎꯗꯒꯤ ꯇꯥꯔꯛꯄꯒꯤ ꯅꯥꯕꯅꯤ, ꯁꯥꯗꯥꯟꯕꯒꯤ ꯑꯌꯩ ꯆꯩꯅ ꯐꯨꯕꯒꯤ ꯅꯥꯕꯅꯤ꯫ ꯃꯍꯥꯛ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯤꯁꯤ ꯈꯠꯄꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯑꯄꯪꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯄꯪ ꯑꯗꯨꯅ ꯌꯣꯡ ꯑꯗꯨꯅ ꯂꯦꯡꯕ ꯌꯥꯗꯅ ꯃꯌꯥ ꯀꯥꯈꯠꯇꯨꯅ ꯃꯤꯁꯤ ꯈꯠꯄꯒꯨꯝ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯃꯍꯥꯛ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯇꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯥ ꯑꯁꯤ ꯂꯦꯡꯕ ꯌꯥꯗꯦ, ꯂꯦꯡꯕꯒ ꯆꯩ ꯃꯇꯦꯛ ꯑꯃꯅ ꯄꯪꯐꯨꯗ ꯐꯨꯏ꯫ ꯍꯦꯔꯥ, ꯀꯔꯤ ꯃꯇꯧꯅꯣ? ꯐꯨꯔꯤꯕ ꯆꯩ ꯑꯁꯤ ꯍꯦꯛꯇ ꯐꯥꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯑꯄꯪ ꯌꯣꯡꯗ ꯐꯨꯔꯤꯕ ꯆꯩ ꯑꯗꯨ ꯐꯥꯒꯦ ꯇꯧꯕꯗ ꯃꯍꯥꯛꯁꯨ ꯆꯩ ꯑꯗꯨꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯐꯨꯔꯦ꯫ ꯃꯗꯨꯗ ꯑꯄꯪ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯀꯤꯕ ꯑꯅꯥꯕ ꯂꯩꯇꯅ ꯐꯨꯔꯤꯕ ꯑꯌꯩ ꯂꯥꯡꯒꯤ ꯆꯩ ꯑꯗꯨ ꯐꯥꯔꯦ꯫ ꯃꯥꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯆꯩ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯀꯟꯅ ꯆꯤꯡꯊꯔꯛꯄꯗ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯆꯩꯗꯨ ꯃꯌꯥꯏꯗ ꯇꯦꯛꯇꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯑꯃꯥꯡꯕ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯇꯥꯁꯤꯜꯂꯦ꯫ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯥꯡ ꯊꯥꯛꯂꯝꯕꯁꯤꯡꯅ ꯃꯥꯡꯁꯤꯜꯂꯝꯕ ꯑꯃꯥꯡꯕ ꯑꯗꯨꯅ ꯇꯩꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯅ ꯌꯣꯡꯒꯤ ꯊꯨꯔꯤꯕ ꯂꯥꯡ ꯑꯗꯨꯕꯨꯗꯤ ꯂꯧꯊꯣꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯥꯡꯕ ꯇꯩꯔꯒ ꯑꯃꯅ ꯂꯥꯡꯒꯤ ꯑꯌꯩ ꯆꯩꯅ ꯐꯨꯈꯤꯕꯒꯤ ꯃꯁꯥꯗꯨ ꯄꯩꯅ ꯄꯩꯅ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯂꯥꯡꯃꯤꯟꯅꯈꯤ꯫ ꯑꯄꯪ ꯑꯗꯨꯅ ꯃꯁꯥꯗꯨ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤ ꯐꯠꯇ꯭ꯔꯕ ꯎꯆꯦꯛ ꯑꯁꯤꯅ ꯂꯥꯛꯅꯈ꯭ꯔꯦ꯫ ꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯥꯗꯨꯅ ꯗꯟꯗꯤ ꯄꯤꯒꯗꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯌꯣꯡ ꯑꯗꯨꯅꯁꯨ, ꯍꯦꯔꯥ, ꯂꯥꯛꯆꯈ꯭ꯔꯦꯗ, ꯃꯥꯒꯨꯝꯕ ꯎꯆꯦꯛꯅ ꯑꯩꯕꯨ ꯀꯌꯥ ꯊꯤꯅ ꯇꯧꯔꯝꯂꯤꯕꯅꯣ, ꯃꯥꯕꯨ ꯍꯦꯛ ꯐꯥꯕꯒ ꯑꯍꯛꯄ ꯗꯟꯗꯤ ꯄꯤꯒꯅꯤ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯁꯤꯅ ꯈꯣꯡꯕ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯆꯩꯕꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯌꯣꯡ ꯑꯃꯁꯨꯡ ꯑꯄꯪ ꯃꯈꯣꯏ ꯑꯅꯤꯅ ꯎꯆꯦꯛꯅ ꯈꯣꯡꯂꯤꯕ
ꯐꯥꯅꯕ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯃ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯕ ꯎꯔꯦ꯫ ꯑꯄꯪꯅ ꯈꯜꯂꯤ, ꯃꯁꯤ ꯇꯣꯡꯗꯨꯅ ꯇꯥꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯎꯆꯦꯛ ꯑꯁꯤ ꯐꯥꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯥꯅ ꯁꯒꯣꯜ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯍꯦꯛꯇ ꯆꯦꯜꯂꯤ꯫ ꯃꯍꯥꯛ ꯁꯒꯣꯜ ꯐꯥꯕ ꯉꯝꯗ꯭ꯔꯕꯗ ꯁꯥꯎꯔꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯒꯣꯜꯒꯤ ꯃꯃꯩ ꯄꯥꯏꯔꯦ꯫ ꯁꯒꯣꯜ ꯑꯗꯨ ꯈꯪꯕꯒ ꯂꯣꯏꯅꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯑꯄꯪ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯗꯨꯅ ꯄꯥꯏꯕꯒꯨꯝ ꯆꯠꯂꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯑꯣꯏꯕꯅ ꯁꯒꯣꯜꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯗꯦ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯨꯅ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯀꯟꯅ ꯆꯦꯟꯗꯨꯅ ꯑꯄꯪꯕꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯄꯨꯔꯦ꯫ ꯑꯄꯪ ꯁꯒꯣꯜ ꯃꯃꯩ ꯊꯥꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯄꯥꯏꯕ ꯃꯤꯒꯨꯝ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯁꯒꯣꯜꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯕꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯣꯅꯤ ꯙꯣꯔꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯒꯣꯜ ꯑꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯁꯒꯣꯜ ꯑꯗꯨꯅ ꯈꯪꯕꯣꯏ ꯀꯤꯕꯣꯏ ꯇꯧꯗꯨꯅ ꯆꯦꯜꯂꯛꯄꯅ ꯃꯣꯅꯤ ꯙꯣꯔꯤꯕꯨ ꯁꯒꯣꯜꯅ ꯆꯦꯟꯊꯨꯔꯦ꯫ ꯃꯣꯅꯤꯅ ꯇꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯁꯣꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯅꯤꯄꯥ ꯑꯁꯤꯅ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯃꯩ ꯃꯩꯔꯨꯡ ꯄꯥꯏꯗꯨꯅ ꯑꯄꯥꯏꯕꯒꯨꯝ ꯄꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯁꯒꯣꯜ ꯑꯁꯤꯅ ꯀꯤꯗꯨꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯃꯗꯨ ꯎꯔꯒ ꯃꯨꯅꯤ ꯂꯥꯏꯅꯤꯡꯕꯗꯨ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ, "ꯍꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯅꯥꯖꯍꯧꯔꯕꯁꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯪꯅ ꯅꯤꯡꯖꯕ ꯊꯨꯡꯖꯔꯣ" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯑꯁꯨꯝ ꯆꯦꯟꯈꯤꯕꯅ ꯃꯗꯟꯄꯨꯔꯤ ꯂꯩꯕꯥꯛ ꯌꯧꯔꯛꯂꯦ꯫ ꯁꯒꯣꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯆꯦꯟꯕ ꯋꯥꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯗꯟ ꯀꯧꯏ꯫ ꯃꯥꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯃꯗꯟꯄꯨꯔꯤ ꯍꯥꯏꯅ ꯀꯧꯏ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯥꯖ ꯀꯩꯅꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯤꯌꯥꯔꯤ ꯍꯥꯏꯅ ꯀꯧꯏ꯫ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯄꯨꯔꯣꯏꯕ ꯑꯐꯕ ꯑꯀꯟꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯕ ꯃꯍꯥꯗꯦꯕꯕꯨ ꯄꯨꯖꯥ ꯇꯧꯖꯩ꯫ ꯃꯁꯤꯗ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯖꯥꯗ ꯄꯦꯟꯕꯤꯔꯗꯨꯅ ꯑꯄꯪ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯅ ꯑꯄꯪꯅ ꯃꯃꯩ ꯃꯩꯔꯨꯡ ꯄꯥꯏꯗꯨꯅ ꯌꯥꯟꯕꯗ ꯁꯒꯣꯜꯅ ꯀꯥꯎꯗ꯭ꯔꯤꯕꯗꯨꯁꯨ ꯃꯍꯥꯗꯦꯕꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤꯅꯤ꯫ ꯁꯒꯣꯜꯅ ꯆꯦꯜꯂꯛꯄꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯅ ꯄꯨꯖꯥꯒꯤꯗꯃꯛ ꯂꯩ ꯍꯦꯛꯄ ꯂꯥꯛꯄꯗ ꯅꯤꯄꯥ ꯑꯃꯅ ꯁꯒꯣꯜꯒꯤ ꯃꯩꯔꯨꯡꯗ ꯌꯥꯜꯂꯒ ꯁꯒꯣꯜꯅ ꯆꯦꯜꯂꯛꯄꯗꯨ ꯎꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯩ, "ꯅꯤꯄꯥ ꯑꯁꯤꯕꯨ ꯉꯥꯎꯕ ꯖꯥꯠꯂꯥ? ꯁꯒꯣꯜ ꯑꯁꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯆꯠꯇꯕꯤꯗ ꯃꯃꯩ ꯄꯥꯏꯔꯒ ꯁꯒꯣꯜ ꯊꯧꯔꯤꯕ ꯑꯁꯤꯕꯨ ꯉꯥꯡꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯒꯣꯜ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯄꯪ ꯑꯗꯨꯅ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯅ ꯄꯥꯏꯅ ꯁꯒꯣꯜꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯈ꯭ꯔꯦ꯫ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯈꯠꯇꯨꯅ ꯅꯤꯡꯊꯤꯅ ꯐꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯌꯣꯡ ꯑꯗꯨꯁꯨ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛꯁꯨ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯗꯨꯅ ꯁꯒꯣꯜꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯒꯣꯜ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯂꯝꯁꯥꯡ ꯆꯦꯜꯂꯛꯄꯅ ꯋꯥꯔꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯅ ꯅꯤꯄꯥ ꯑꯁꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩ, ꯃꯥꯒꯤ ꯁꯒꯣꯜ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯕ ꯇꯣꯡꯕ ꯇꯝꯕꯤꯗ꯭ꯔꯤꯕ ꯑꯣꯏꯕ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯁꯤ ꯇꯣꯡꯕ ꯇꯝꯕꯤꯒꯦ ꯇꯧꯕꯗ ꯁꯒꯣꯜꯅ ꯆꯦꯟꯕ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅꯗꯤ ꯏꯇꯥꯁꯥ, ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ, ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯪꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯀꯩꯅꯥꯁꯤꯡꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, "ꯍꯣ ꯁꯒꯣꯜ ꯊꯧꯕ ꯇꯥꯗꯥ, ꯅꯍꯥꯛꯄꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ, ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ, ꯁꯦꯡꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ" ꯍꯥꯏꯔꯛꯂꯕꯗ ꯑꯄꯪꯅ, "ꯏꯕꯦꯝꯃ ꯈꯣꯏ, ꯑꯩꯗꯤ ꯂꯝꯗꯨ ꯂꯥꯞꯃꯟꯈꯤꯕꯅ ꯀꯥꯎꯕꯨ ꯀꯥꯎꯔꯦ꯫ ꯑꯩꯒꯤ ꯃꯤꯡꯅ ꯃꯌꯥꯝꯅ ꯑꯄꯪ ꯑꯄꯪ ꯍꯥꯏꯅ ꯀꯧꯅꯩ" ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯩꯅꯥꯁꯤꯡ ꯑꯗꯨꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯂꯝꯕꯨ ꯂꯥꯞꯂꯒ ꯀꯥꯎꯅꯕꯣꯏꯔꯦ, ꯑꯗꯨꯒ ꯃꯤꯡ ꯑꯗꯨꯁꯨ ꯇꯥꯕꯗ ꯐꯅꯗꯨꯝ ꯄꯛꯆꯔꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯒꯤ ꯃꯤꯡ ꯑꯗꯨꯒꯤ ꯃꯃꯩꯗ ꯅꯆꯟ ꯑꯩꯈꯣꯏꯅ ꯀꯥꯎꯖꯗꯅꯕ ꯃꯤꯡ ꯑꯃꯇꯪꯒ ꯅꯞꯁꯤꯟꯖꯒꯦ ꯆꯤꯡꯅꯕꯤꯕ꯭ꯔꯥ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯄꯪꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯒꯤ ꯆꯤꯡꯅꯒꯗꯣꯔꯤꯕꯅꯣ? ꯂꯩꯁꯥꯕꯤꯁꯤꯡꯅ ꯍꯥꯏꯕ ꯋꯥꯕꯨ ꯁꯥꯎꯏ ꯍꯥꯏꯕ꯭ꯔꯥ" ꯍꯥꯏꯔꯛꯈꯤ꯫ ꯔꯥꯖ ꯀꯩꯅꯥꯁꯤꯡ ꯑꯗꯨꯅ
ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯋꯥ ꯉꯥꯡꯅꯕꯕꯨ ꯆꯥꯎꯉꯥꯡ ꯉꯥꯡꯗꯨꯅ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯇꯥꯗꯒꯤ ꯃꯤꯌꯥꯝꯅ ꯊꯣꯟꯕ ꯃꯤꯡ ꯑꯗꯨꯒꯤ ꯃꯃꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯕꯥꯕꯨ ꯍꯥꯏꯕ ꯑꯁꯤꯃꯇꯪ ꯍꯥꯞꯆꯔꯒꯦ ꯍꯥꯏꯔꯛꯂꯕꯗ ꯑꯄꯪꯅ ꯏꯕꯦꯝꯃꯁꯤꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯩꯁꯨ ꯌꯥꯖꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯕꯥꯕꯨꯗꯤ ꯅꯠꯆꯗꯦ ꯕꯣꯟꯗ ꯑꯩꯒꯤ ꯃꯔꯨꯞ ꯌꯣꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯕꯣꯟꯒꯤ ꯎꯍꯩ ꯆꯥꯗꯨꯅ ꯂꯩꯖꯕꯅꯤ ꯏꯕꯦꯝꯃꯁꯤꯡꯅ ꯕꯥꯕꯨ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯃꯤꯡꯗ ꯅꯞꯁꯤꯟꯕꯤꯈ꯭ꯔꯕꯗꯤ ꯃꯤꯅ ꯑꯩꯕꯨ ꯅꯣꯡꯅꯕꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃꯁꯤꯡꯅ ꯊꯣꯟꯕꯤꯕ ꯃꯤꯡ ꯑꯣꯏꯕꯅ ꯅꯕꯨꯡ ꯑꯩꯁꯨ ꯌꯥꯖꯔꯒꯦ ꯍꯦꯛ ꯍꯥꯏꯔꯦ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯅ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯕ ꯃꯤꯁꯤꯗ ꯑꯄꯪ ꯍꯥꯏꯅ ꯀꯧꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯉꯥꯎꯕꯨ ꯉꯥꯎꯔꯕ ꯖꯥꯠꯅꯤ ꯍꯥꯏꯔꯛꯈꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯄꯪꯅ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃꯁꯤꯡ ꯂꯩꯕꯤꯍꯧꯔꯣ ꯃꯔꯨꯞ ꯑꯁꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯛꯂꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯕ ꯐꯪꯂꯛꯇꯕ ꯑꯩꯈꯣꯏ ꯕꯣꯟ ꯇꯥꯅ ꯆꯠꯇꯨꯅ ꯎꯍꯩ ꯍꯦꯛꯇꯨꯅ ꯆꯥꯔꯨꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯂꯥꯝꯂꯦ ꯏꯕꯦꯝꯃꯁꯤꯡꯒꯤ ꯎꯍꯩ ꯀꯥꯛ ꯄꯥꯟꯕ꯭ꯔꯥ ꯍꯪꯂꯛꯈꯤ ꯃꯥꯒꯤ ꯏꯆꯝ ꯆꯝꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯔꯒ ꯍꯧꯖꯤꯛꯄꯨ ꯕꯣꯟꯗ ꯆꯠꯇꯨꯅ ꯎꯍꯩ ꯊꯤꯔꯨꯕ ꯍꯧꯅꯗ꯭ꯔꯦ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯕꯤꯈ꯭ꯔꯣ ꯌꯥꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯊꯣꯛꯄꯤꯗꯨꯅ ꯏꯕꯨꯡꯅ ꯑꯄꯥꯝꯕ ꯏꯅꯝꯃ ꯑꯃ ꯈꯟꯕꯤꯗꯨꯅ ꯂꯨꯍꯣꯡꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯕꯤꯔꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯄꯪꯅ ꯏꯕꯦꯝꯃꯁꯤꯡ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗꯤ ꯊꯝꯈꯤꯁꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯆꯥꯛ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯂꯩꯕ꯭ꯔꯥ ꯅꯈꯣꯏꯅ ꯄꯜꯂꯛꯄꯗꯒꯤ ꯑꯩꯍꯥꯛ ꯈꯪꯂꯥꯝ ꯂꯥꯝꯂꯛꯂꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯆꯥꯛ ꯄꯤꯖꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯅꯕꯨ ꯆꯥꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯅꯤꯡꯕ ꯊꯨꯡꯅ ꯆꯥꯕꯤꯈꯣ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯆꯪꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯒꯣꯜ ꯑꯉꯥꯎꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯑꯃ ꯂꯩ ꯃꯗꯨꯕꯨ ꯏꯕꯨꯡꯅ ꯂꯥꯛꯄꯤꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯕꯤꯔꯕꯗꯤ ꯆꯥꯛꯇ ꯅꯠꯇꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯑꯄꯪꯅ ꯏꯕꯦꯝꯃꯁꯤꯡꯅ ꯆꯥꯛ ꯄꯤꯖꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯑꯩꯍꯥꯛ ꯂꯥꯛꯆꯔꯝꯒꯦ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯂꯧꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏꯔꯛꯈꯤ ꯑꯄꯪꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯅꯣ ꯏꯕꯨꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯗꯦ ꯍꯥꯏꯕꯤꯔꯤꯕꯗꯨ ꯋꯥꯗꯨ ꯇꯥꯔꯒ ꯑꯄꯪꯅ ꯏꯕꯦꯝꯃꯁꯤꯡ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯖꯗꯦ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯆꯗꯦ ꯃꯈꯣꯏꯗꯤ ꯀꯣꯅꯨꯡꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯂꯩꯕꯅ ꯃꯅꯤꯡꯇꯧꯅ ꯀꯔꯤ ꯁꯨꯗꯅ ꯂꯩꯔꯛꯄꯅ ꯂꯥꯏꯔꯕ ꯎꯍꯩ ꯆꯥꯕ ꯑꯩꯅ ꯂꯧꯔꯨꯔꯒ ꯎꯍꯩ ꯍꯦꯛꯄ ꯍꯩꯇꯗꯨꯅ ꯑꯩꯍꯥꯛ ꯆꯥꯕ ꯐꯪꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯨꯝꯕ ꯂꯥꯏꯔꯕ ꯅꯨꯄꯤ ꯂꯧꯕꯅ ꯐꯒꯅꯤ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯅꯤꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯈ꯭ꯔꯕ ꯃꯤꯁꯛꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯩꯕꯨ ꯄꯥꯝꯗꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯁꯨꯝ ꯈꯟꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯅ ꯍꯣ ꯏꯕꯨꯡꯉꯣ ꯅꯊꯧꯅꯥꯗ ꯂꯩꯌꯨ ꯅꯄꯨꯛꯇ ꯁꯦꯡꯉꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯁꯣꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯄꯪꯅ ꯀꯤꯗꯨꯝ ꯀꯤꯖꯔꯦꯗ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯅꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯔꯒ ꯀꯤꯕꯨ ꯀꯤꯔꯦ ꯍꯥꯏꯔꯤꯕꯗꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯕꯦꯝꯃꯈꯣꯏ ꯋꯥꯔꯤ ꯑꯗꯨ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯅꯈꯣꯏꯅ ꯆꯥꯛ ꯄꯤꯖꯒꯅꯤ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯄꯤꯖꯈꯣ ꯍꯥꯏꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯅ ꯍꯣꯏꯅꯦꯍꯦ ꯃꯤꯅ ꯍꯥꯟꯅ ꯆꯥꯛ ꯆꯥꯔꯛꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯄꯪ ꯕꯥꯕꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯌꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯇꯣꯡꯂꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯕꯗ ꯁꯒꯣꯜ ꯑꯗꯨ ꯃꯥꯕꯨ ꯀꯤꯕꯗꯒꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯏꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ ꯅꯤꯄꯥ ꯑꯃꯅ ꯌꯣꯡꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ ꯂꯥꯛꯂꯤꯕ ꯁꯒꯣꯜ ꯇꯣꯡꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯤꯒꯕ ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ ꯃꯥꯕꯨ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯇꯧ ꯀꯔꯝꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯣ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗ ꯍꯪꯉꯤ ꯅꯤꯄꯥ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ ꯃꯍꯥꯛ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯂꯕꯗ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯅ
ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯃꯍꯥꯛ ꯁꯒꯣꯜ ꯂꯥꯛꯄ ꯍꯩꯕ ꯃꯤꯅꯤ, ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯤ ꯕꯣꯟꯗꯅꯤ, ꯃꯍꯥꯛ ꯆꯥꯛ ꯆꯥꯕ ꯍꯩꯇꯦ, ꯕꯣꯟꯒꯤ ꯎꯍꯩ ꯆꯥꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯀꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯄ ꯇꯣꯡꯕ ꯉꯝꯗ꯭ꯔꯕ ꯁꯒꯣꯜ ꯍꯦꯔꯨꯕ ꯀꯧꯕꯕꯨ ꯂꯥꯛꯇꯨꯅ ꯇꯣꯡꯕ ꯇꯝꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯆꯥꯛ ꯆꯥꯕ ꯇꯝꯕꯤꯒꯦ, ꯁꯒꯣꯜ ꯂꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯖꯔꯛꯄꯅꯤ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯏꯆꯥꯆꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯩꯒꯤ ꯁꯒꯣꯜ ꯍꯦꯔꯨꯕ ꯇꯣꯡꯕ ꯇꯝꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯏꯄꯥ ꯍꯔꯥꯎꯔꯦ꯫ ꯅꯈꯣꯏꯅ ꯃꯍꯥꯛ ꯕꯣꯟꯗ ꯂꯩꯕꯅꯤ, ꯑꯗꯨꯅ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯈꯪꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯍꯥꯛ ꯃꯥꯅ ꯕꯦꯚꯥꯔ ꯇꯧꯗꯕꯒꯤ ꯁꯥꯎꯔꯔꯣꯏ꯫ ꯃꯍꯥꯛꯄꯨ ꯆꯥꯛ ꯆꯥꯕ ꯇꯝꯕꯤꯗꯨꯅ ꯃꯤꯔꯛꯇ ꯂꯩꯍꯟꯕ ꯇꯝꯕꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫